Hello everyone, ngasi di kaukha bora hobogi recipe uchege mayam yeminasi kaukha bora se haunagidamagta ahanbada beson se teaspoon se manga makai laurani sanaba changda thum hapani matungda bora se hingi manam khajitang yawraknaba hing se teaspoon sigi saruk manga thopagi ama hapani machu khara hapani paurapna takhaiba fadigom maru se teaspoon tangkhai gumbai changda hapani yumde semba garam masala se teaspoon sigi saru ohum thokpagi ama muro akang bata khabe sisu teaspoon tangkhai dagi khajitang helapna hauke bora se muro khara sahange jira mapum sisu teaspoon tangkhai gumbai changda hapani muro maru marang loina bak hapanuramni na hojik beson se thitpa yarni ising khajik hapaga beson se mahi yam lang basunataba yam nang basunataba changda thitlani beson athitpa sigi mahi lang banang bai changse khajitang nang daw male aduna ising se yam dabida teaspoon ama gumbai changda khajitang hapage aduga muk thitlani athitpa beson sigi mahi lang banang bai changse chap chare adudi fadigom mana khara sojilani horen bora aduda fadigom managi manamsu khara laknaba manam nungsinaba adudi fadigom hapa matungda muk fajana beson sigi fadigom siga muk thitminarni totminarni aina lawriba beson sigi changde yanga soda se khujapi ama gumbai changda hapani agi bora se soda yam hapte na horen grem lawroidaba nate agi beson sigi mahi lang banang bai changse chiche chap charabani na soda khajitang hapchan basida bora se adum grem lawjarani soda hapaga amuk beson siga fajana totminarba matungda achamba kaukha singche hapchilani agi husband na kaukha bora se haubu ubasida video se nambige na nambirambani ada aina hana nambadudi pairaga dum namba horizontal da thamba du vertical da oina thamaga camera se nambirameba duga bora se hobugi direction se ngonda dum pire horen kaukha bora se chaba matamda ai husband na khomana hobu bora ni jang e hairadine ai bora se hauren khale khoma adi ai ine bok da dun haida tarde ai bora se yong ding khandoine boko ai di pot khudimak thongba se hawi na trak hauti se kan kan lepe amtamda ai husband na akhoi imana thongbani jang e hairaga di ine bok duna thongba do ni jang e hairagadi adum haurena adum ai adum khallebako abdi akoi khudima imana thomba se loina bak hawidana imana thomba dagi hena hawba kanamta laite aduna ni khudima karigumba ma chamtumna asa khoi mana thomba duga manai imagi mahaw to changiyena lauragadi poto hena hawba malidana thongibe cha inchang to kaukha bora se aisu adagi ai cha singchu kaya pamna chade chabudi chaba yam chade do ta so ai husband yam pamna chai ko khomai thara isi chu yumde akhoi yumde thara isi chu khoi tamogi bora chana matungi thara ine ba lipiba matomda to wik namme du su ma na matam du he ja hoiba hoiba ani ya ja man ko ma thong khao khangala ekara khari pa lengam to tham kaukha bora si chu hobulomina ai video sing si di tang se lo sinjarage yeng biri bising buthaga chari